ꯃꯌꯥꯝꯒꯤ ꯅꯨꯡꯉꯥꯏꯅꯕꯒꯤꯗꯃꯛ ꯂꯩꯖꯔꯤꯕ ꯃꯈꯜ ꯃꯊꯦꯜ ꯃꯅꯤꯄꯨꯔ ꯆꯦꯅꯦꯜꯅ ꯃꯌꯥꯝꯕꯨ ꯏꯀꯣꯛꯅꯣꯟꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯌꯥꯝꯒꯤ ꯉꯥꯏꯍꯥꯛ ꯄꯣꯊꯥꯅꯕꯒꯤꯗꯃꯛꯇ ꯃꯃꯥꯡꯊꯛꯇ ꯇꯥꯍꯟꯖꯈꯤꯕ ꯃꯅꯤꯄꯨꯔꯤ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯂꯣꯌꯥꯂꯥꯛꯄ ꯍꯥꯏꯔꯤꯕ ꯋꯥꯔꯤ ꯑꯗꯨꯒꯤ 10ꯁꯨꯕ ꯑꯔꯣꯏꯕ ꯇꯥꯡꯀꯛ ꯃꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯔꯤ꯫ ꯋꯥꯔꯤ ꯑꯁꯤ ꯄꯥꯊꯣꯛꯇ꯭ꯔꯤꯉꯩꯒꯤ ꯃꯃꯥꯡꯗ ꯃꯌꯥꯝꯗ ꯀꯔꯤꯒꯨꯝꯕ ꯈꯔ ꯈꯪꯍꯟꯖꯒꯦ, ꯃꯗꯨꯗꯤ ꯍꯧꯖꯤꯛ ꯃꯣꯅꯤꯇꯥꯏꯖ ꯇꯧꯔꯤꯕ ꯑꯃꯗꯤ ꯑꯔꯟ ꯇꯧꯗꯨꯅ ꯄꯩꯁꯥ ꯇꯥꯜꯂꯤꯕ ꯌꯨꯇ꯭ꯌꯨꯕ ꯆꯦꯅꯦꯜ ꯑꯃ ꯊꯥꯗꯣꯛꯆꯒꯦ꯫ ꯍꯥꯏꯔꯤꯕ ꯌꯨꯇ꯭ꯌꯨꯕ ꯆꯦꯅꯦꯜ ꯑꯁꯤ 8K+ ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯂꯩꯔꯕ ꯆꯦꯅꯦꯜ ꯑꯃꯅꯤ꯫ ꯆꯦꯅꯦꯜ ꯑꯁꯤ ꯄꯥꯝꯕꯤꯕ ꯃꯤꯑꯣꯏꯁꯤꯡꯅ, ꯍꯥꯏꯕꯗꯤ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯂꯩꯕꯤꯅꯤꯡꯕ ꯃꯤꯑꯣꯏꯁꯤꯡꯅ ꯃꯣꯕꯥꯏꯜ ꯅꯝꯕꯔ 9774150570 ꯅꯝꯕꯔ ꯑꯁꯤꯗ ꯀꯟꯇꯦꯛ ꯇꯧꯕꯤꯔꯛꯇꯨꯅ ꯑꯗꯣꯝꯅ ꯄꯥꯎ ꯐꯥꯎꯅꯕꯤꯕ ꯌꯥꯒꯅꯤ꯫ ꯍꯥꯏꯔꯤꯕ ꯌꯨꯇ꯭ꯌꯨꯕ ꯆꯦꯅꯦꯜ ꯑꯁꯤ ꯍꯧꯖꯤꯛ ꯃꯣꯅꯤꯇꯥꯏꯖ ꯇꯧꯗꯨꯅ ꯑꯔꯟ ꯇꯧꯗꯨꯅ ꯄꯩꯁꯥ ꯇꯥꯜꯂꯤꯕ ꯆꯦꯅꯦꯜ ꯑꯃꯅꯤ꯫ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏꯁꯤꯡꯅ ꯄꯥꯝꯕꯤꯔꯕꯗꯤ ꯃꯁꯤꯒꯤ ꯄꯤꯖꯈ꯭ꯔꯤꯕ ꯅꯝꯕꯔ ꯑꯗꯨꯗ ꯄꯥꯎ ꯐꯥꯎꯕꯤꯔꯛꯇꯨꯅ ꯑꯀꯨꯞꯄ ꯃꯔꯣꯜ ꯇꯥꯟꯅꯕꯤꯌꯨ꯫ ꯐꯔꯦ ꯃꯌꯥꯝ, ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯂꯣꯌꯥꯂꯥꯛꯄ ꯍꯥꯏꯔꯤꯕ ꯋꯥꯔꯤ ꯑꯁꯤꯒꯤ ꯑꯔꯣꯏꯕ 10ꯁꯨꯕ ꯇꯥꯡꯀꯛ ꯑꯗꯨ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯈꯨꯗꯣꯜ ꯇꯝꯖꯔꯤ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ꯫ ꯅꯣꯡꯗ꯭ꯔꯦꯟ ꯃꯍꯧꯁꯥꯒ ꯏꯃꯥꯟ ꯃꯥꯟꯅꯗꯅ ꯃꯍꯥꯛꯀꯤ ꯀꯥ ꯑꯗꯨꯗ ꯂꯩꯔꯤꯕ ꯊꯣꯡ ꯑꯗꯣ ꯌꯥꯝꯅ ꯆꯦꯛꯁꯤꯟꯅ ꯂꯣꯟꯁꯤꯟꯈ꯭ꯔꯦ꯫ ꯃꯇꯝꯗꯨ ꯄꯨꯡ 11ꯃꯨꯛ ꯇꯥꯔꯕꯅꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯅꯣꯡꯗ꯭ꯔꯦꯟꯅ ꯃꯍꯥꯛꯀꯤ ꯐꯃꯨꯡ ꯑꯗꯨꯒꯤ ꯐꯝꯃꯥꯡ ꯑꯗꯨꯃꯛꯀꯗ ꯐꯤ ꯑꯉꯧꯕ ꯑꯃ ꯊꯥꯔꯤ꯫ ꯍꯥꯏꯔꯤꯕ ꯐꯤ ꯑꯉꯧꯕ ꯑꯗꯨꯒꯤ ꯐꯤꯖꯤꯟ ꯃꯔꯤ ꯑꯗꯣ ꯀꯤꯁꯤ ꯀ꯭ꯔꯛ ꯂꯥꯛꯇꯨꯅ ꯀꯤꯁꯤꯜꯂꯤ꯫ ꯀꯤꯁꯤꯟꯈꯤꯕ ꯃꯇꯝꯗ ꯃꯍꯥꯛꯅ ꯑꯃꯨꯕ ꯅꯨꯡ ꯑꯃꯃꯝꯁꯨ ꯂꯣꯏꯅꯃꯛ ꯌꯥꯎꯍꯜꯂꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯅꯣꯡꯗ꯭ꯔꯦꯟ ꯐꯤ ꯑꯉꯧꯕ ꯑꯗꯨꯒꯤ ꯑꯀꯣꯏꯕꯗ ꯀꯦꯟꯗꯜ ꯄꯔꯦꯡ ꯏꯀꯣꯏ ꯀꯣꯏꯅ ꯊꯥꯜꯂꯤ꯫ ꯑꯗꯨꯒꯤ ꯃꯌꯥꯏꯗ ꯍꯧꯖꯤꯛ ꯃꯍꯥꯛꯅ ꯊꯥꯔꯤꯕ ꯑꯉꯧꯕ ꯐꯤ ꯑꯗꯨꯒꯤ ꯃꯌꯥꯏꯗꯨꯃꯛꯀꯗ ꯃꯍꯥꯛꯅ ꯍꯤꯞꯊꯈ꯭ꯔꯦ꯫ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯃꯐꯤ ꯃꯔꯣꯟ ꯄꯨꯝꯅꯃꯛ ꯂꯣꯏꯅꯃꯛ ꯂꯧꯊꯣꯛꯈ꯭ꯔꯕꯅꯤ꯫ ꯑꯗꯨꯗꯨꯒ ꯃꯍꯥꯛꯀꯤ ꯃꯈꯨꯠꯇ ꯄꯥꯏꯔꯤꯕ ꯑꯉꯥꯡꯕ ꯂꯩ ꯑꯗꯣ ꯃꯍꯥꯛꯀꯤ ꯊꯕꯥꯛꯇ ꯊꯝꯂꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯅꯣꯡꯗ꯭ꯔꯦꯟ ꯃꯨꯔꯨꯝ ꯂꯩꯋꯥ ꯈꯔ ꯁꯣꯜꯂꯤ꯫ ꯑꯁꯨꯝꯅ ꯂꯩꯋꯥ ꯁꯣꯜꯂꯒ ꯃꯍꯥꯛꯀꯤ ꯃꯃꯤꯠꯇꯣ ꯍꯦꯛ ꯎꯏꯁꯤꯟꯈꯤꯕꯒ ꯃꯍꯥꯛ ꯇꯨꯝꯊꯈ꯭ꯔꯦ꯫ ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ? ꯂꯣꯌꯥꯂꯥꯛꯄ ꯉꯁꯤꯗꯤ ꯅꯍꯥꯟꯃꯈꯩꯒ ꯃꯥꯟꯅꯗꯕ ꯃꯑꯣꯡ ꯑꯃ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯇꯧꯔꯛꯂꯒꯅꯤ꯫ ꯉꯁꯤꯅ ꯑꯔꯣꯏꯕ ꯅꯨꯃꯤꯠ ꯑꯣꯏꯒꯗꯧꯔꯤꯕꯅꯤ ꯍꯥꯏꯔꯗꯨꯅ ꯃꯍꯥꯛꯁꯨ ꯌꯥꯝꯅ ꯀꯟꯅ ꯁꯦꯝ ꯁꯥꯗꯨꯅ ꯊꯥꯕꯜꯒꯤ ꯌꯨꯝꯒꯤ ꯑꯀꯣꯏꯕꯗꯨꯗ ꯆꯦꯛꯁꯤꯟꯅ ꯉꯥꯛ ꯁꯦꯟꯗꯨꯅ ꯂꯩꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯂꯣꯌꯥꯂꯥꯛꯄꯅ ꯊꯥꯕꯜ ꯑꯃꯗꯤ ꯂꯥꯏꯅꯥꯗ ꯌꯨꯝ ꯑꯁꯤꯒꯤ ꯃꯄꯥꯟꯗ ꯑꯃꯨꯛ ꯍꯟꯅ ꯊꯣꯛꯂꯛꯀꯅꯨ, ꯅꯣꯡꯉꯥꯟꯗ꯭ꯔꯤꯕ ꯐꯥꯎꯕ ꯑꯩꯅꯕꯨ ꯀꯧꯔꯛꯂꯕꯁꯨ ꯑꯃꯅꯕꯨ ꯀꯧꯔꯛꯂꯕꯁꯨ ꯅꯣꯡꯉꯥꯟꯕꯒꯤ ꯎꯆꯦꯛ ꯋꯥꯌꯥ ꯈꯣꯡꯕꯒꯤ ꯃꯈꯣꯜ ꯇꯥꯗ꯭ꯔꯤꯕ ꯐꯥꯎꯕꯗꯤ, ꯅꯨꯃꯤꯠꯀ ꯃꯉꯥꯜꯅ ꯏꯃꯨꯡꯗ ꯆꯪꯂꯛꯇ꯭ꯔꯤꯕ ꯐꯥꯎꯕꯗꯤ ꯅꯈꯣꯏ ꯁꯨꯡꯊꯣꯛ ꯊꯣꯛꯂꯛꯄ ꯌꯥꯔꯣꯏ ꯍꯥꯏꯗꯨꯅ ꯊꯥꯕꯜ ꯑꯃꯗꯤ ꯂꯥꯏꯅꯥꯗ ꯈꯪꯍꯟꯈ꯭ꯔꯦ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯅꯣꯡꯗ꯭ꯔꯦꯟ ꯃꯍꯥꯛꯀꯤ ꯍꯛꯆꯥꯡ ꯑꯗꯣ ꯊꯅꯝꯂꯒ ꯃꯍꯥꯛꯀꯤ ꯊꯋꯥꯏ ꯃꯩꯔꯦꯜ ꯑꯗꯨꯅ ꯊꯥꯕꯜꯒꯤ ꯃꯌꯨꯝ ꯇꯝꯅ ꯄꯔꯞ ꯂꯥꯛꯂꯤ꯫ ꯃꯍꯥꯛꯅ ꯁꯨꯝ ꯂꯥꯛꯄ ꯃꯇꯝꯗ ꯂꯝꯕꯤꯒꯤ ꯃꯄꯥꯟꯁꯤꯡ ꯑꯃꯗꯤ ꯎꯔꯛ ꯋꯥꯔꯛ ꯑꯃꯗꯤ ꯆꯥꯎꯔꯕ ꯈꯣꯡꯅꯥꯡꯁꯤꯡ, ꯍꯩꯕꯣꯡꯁꯤꯡ, ꯎ ꯄꯥꯝꯕꯤꯁꯤꯡꯒꯤ ꯃꯁꯥꯗ ꯇꯤꯟꯃꯨ ꯂꯥꯏꯃꯨ ꯃꯌꯥꯝ ꯑꯃ ꯁꯧ ꯁꯥꯕ ꯃꯈꯩ ꯃꯈꯣꯡ ꯑꯗꯣ ꯎꯗ ꯌꯥꯟꯊ ꯄꯔꯦꯡ ꯇꯣꯡꯗꯨꯅ ꯂꯩꯍꯧꯔꯤꯕꯗꯨ ꯅꯣꯡꯗ꯭ꯔꯦꯟꯅ ꯎꯔꯤ꯫ ꯑꯃꯏꯕ ꯅꯣꯡꯗ꯭ꯔꯦꯟ ꯃꯌꯥꯝꯁꯤꯡ ꯑꯗꯨ ꯌꯦꯡꯂꯗꯨꯅ ꯒꯝ ꯊꯥꯕꯜꯒꯤ ꯃꯌꯨꯝ ꯇꯝꯅ ꯂꯥꯛꯂꯤ꯫ ꯑꯁꯨꯝ ꯂꯥꯛꯄꯅ ꯍꯧꯖꯤꯛꯇꯤ ꯊꯥꯕꯜꯒꯤ ꯃꯌꯨꯝ ꯌꯧꯔꯛꯂꯕꯗ ꯅꯣꯡꯗ꯭ꯔꯦꯟꯅ ꯃꯌꯨꯝꯁꯤ ꯐꯥꯎꯗꯤ ꯌꯧꯔꯛꯂꯦꯁꯦ, ꯑꯩꯅ ꯇꯧꯒꯗꯧꯔꯤꯕ ꯊꯕꯛ ꯑꯁꯤ ꯑꯔꯥꯏꯕ ꯑꯃꯗꯤ ꯅꯠꯇꯦ꯫ ꯐꯩ, ꯈꯪꯒꯅꯤ, ꯑꯃꯕꯨ ꯑꯣꯏꯔꯦ ꯑꯩꯅ ꯊꯕꯛ ꯑꯁꯤ ꯄꯥꯡꯊꯣꯛꯇꯅꯗꯤ ꯇꯣꯛꯂꯔꯣꯏ꯫ ꯑꯥꯗ ꯂꯩꯔꯤꯕꯁꯤ ꯃꯈꯣꯏꯒꯤ ꯌꯨꯝꯗ ꯅꯦꯛꯄ ꯑꯃꯥꯏꯕ ꯏꯃꯥ ꯍꯥꯏꯕꯗꯨ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ꯫ ꯐꯩ, ꯃꯁꯤꯒꯤ ꯑꯃꯥꯏꯕꯁꯤꯗꯒꯤ ꯍꯧꯒꯦ꯫ ꯑꯁꯨꯝꯅ ꯈꯜꯂꯒ ꯅꯣꯡꯗ꯭ꯔꯦꯟꯒꯤ ꯊꯋꯥꯏ ꯃꯤꯔꯦꯜ ꯑꯗꯣ ꯄꯔꯞ ꯑꯁꯨꯝ ꯆꯪꯁꯜꯂꯛꯄꯗ ꯂꯣꯌꯥꯂꯥꯛꯄꯅ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯂꯤꯕꯁꯤꯗꯤ ꯇꯤꯟꯃꯨ ꯂꯥꯏꯃꯨ ꯅꯠꯇꯦꯗꯅ ꯀꯅꯥꯒꯨꯝꯕ ꯑꯍꯤꯡꯕ ꯑꯃꯒꯤ ꯊꯋꯥꯏ ꯃꯤꯔꯦꯜꯅꯤ꯫ ꯃꯍꯥꯛꯀꯤꯁꯤꯕꯨ ꯃꯪꯂꯥꯟꯗ ꯂꯥꯛꯂꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯇꯁꯦꯡꯅ ꯃꯍꯥꯛꯀꯤ ꯊꯋꯥꯏ ꯊꯣꯛꯇꯨꯅ ꯂꯥꯛꯂꯤꯕ꯭ꯔꯥ? ꯃꯍꯥꯛꯀꯤ ꯄꯨꯟꯁꯤ ꯂꯣꯏꯒꯗꯧꯔꯤꯕ ꯖꯥꯠꯂꯥ? ꯑꯁꯨꯝꯅ ꯋꯥꯈꯜ ꯈꯟꯗꯨꯅ ꯂꯩꯔꯤꯉꯩ ꯃꯅꯥꯛꯇ ꯄꯔꯞ ꯆꯪꯁꯤꯜꯂꯛꯂꯤ꯫ ꯂꯣꯌꯥꯂꯥꯛꯄ ꯀꯔꯤꯁꯨ ꯈꯪꯗꯕ ꯁꯥꯗꯨꯅ ꯃꯍꯥꯛ ꯇꯨꯃꯤꯟꯅ ꯈꯣꯡꯒ꯭ꯔꯥꯏ ꯆꯟꯗꯨꯅ ꯐꯝꯂꯒ ꯇꯨꯜꯁꯤꯕꯣꯡ ꯑꯗꯨꯒꯤ ꯃꯃꯥꯡꯃꯛꯇꯗ ꯂꯩꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯅꯣꯡꯗ꯭ꯔꯦꯟ ꯑꯃꯥꯏꯕ ꯂꯣꯌꯥꯂꯥꯛꯄꯕꯨ ꯀꯧꯔꯛꯂꯤ꯫
adom amaiba ama oibirabra haiduna matam aduda Loiyalakpa mamiti pangdi aduga mani karigino nahakna mafam masta laklibadi lambi ngawrga lambi takpige adom na hairpada nongjen hauna noklaga kari nangbu hatpa lakliba aina lambi ngawrabra hagaina oi nanga nabe uisinduna khangona kanaroi aigi imangmak asida nahak lepdaro aduga aiga nangbu hatpa lakpagi maram amadi imung asibu loisinba ngamnanabagi damakta lakpagi maram ai nongonda hairagi adumna hairakpada Loiyalakpana nangna mafam masa lakpagi maram ai khangi aduga nahak amaiba amani haibasu ai khangi tawgimsung nahanga tawuriba thabak asidi lale nahakna amaiba ma oiribado achumbani aduga nahakna tawningliba thabak khudimak ado haibadi nahakna phaba thabak phattaba thabak tawningliba sing aduna nahaki wakhaloni tawgadabu nahakna atupam pham chatraduna aigi ifamda suma lakliba sina nahaki khwaidika sonba aranba amani haujikti nahak mafam masidagi chatkibasu yararoi aduga lairibaktasu leiraroi nahaki thawai miret ase mira lamba oina jingnung manungda napunsi lelagani likutta leraida napunsi lenba natana karisu kanaroi siba naidraba thawai aduna nahakse sahi lising khangdana nahakase adumak leikhragadabani adu pamdaba thoklabadi nahak mafam masidagi yamna thuna noyumda khonghai jawro natrabadi nahakna karigumbada yum masida leiba mi singamada ibu mutaknaba amangata thongnabagidamagta silaklabadi amaiba Loiyalakpa kayagi matik changkhonbagi haibado nahak khangani asomna Loiyalakpana hairakpada nongdrengi thawai minute ado yamna hawna noklaga kayada napan tawna ngangjariba phare aina haijabasi nahakna tadraba amadi aina haigidru mafam asi nahaknasu yaroi hairabanina haujikti ibani angamba tanaba tari yum masigi manungda leiriba thabal amadi lainabu aina karamba mawongtha hatpagi haibadu nahaksu yengjahoro asomna hairam laga nongdrengi thawai minute ado imung aduda phat changkhinaba tawi matam aduda Loiyalakpana kari aimakna ngakliba imung manungbu nahak komana sokpa asomna hairam laga mahaki nakanda leiriba sindur ado saithori asomna sindur khubarama masparga saithorakpa adutta nongdren masa adu magi masa asida machin tumba karigumba pasak amada khangdana parak parap thilakpagum chaina phangakpadi ki mahak parap parap chenthoroktuna sumang adu leptuna masa ado tharo tharo oli matam adutta Loiyalakpana khangbra haujiktina haksu Loiyalakpai gi ti khanglam lagani hai tajau nongbren nahak yamna thuna nayumda halwa yawro natrabadi nahak ki thawai medial bu thadoktuna lakliba hakchang ado kana gumbana khangkhiba thoklabadi nahak handinba ngamdana sodrana punsedo mangagani hingna siba haibado oiragani maramaduna nahak aina haribase illu nahak yumda oina hollo adomna hairakpadutta hauji Loiyalakpa ki mamangda leiriba nongdrenda wakhan mayam ama khalli aibu yumda halbana phagadoriba jala karigumbada aina yumda hankrabadi magi gopal haiba adugi mamangda aisi kayadi kaiba nangadaba aduga paisa sing adusu loinamak hallo hairakadoribani aidi paisa sing adusu loinamak sijanna thokri aduga limhauriba khara adu khaktana mangonda piru matamda mansu yarakloi hera ai singawredana ai si thawai birel amaiba mane haibase aina kawthokdori masigi Loiyalakpa hariba amaibasi khari mahai haiba jan phai mar toriba thabak asida ai yelaroi ai ge tabam thokpa thabal amade laina ge thawai mirel bu kawthoktuna pukhiba haibasi ai ge lengdraba pandamni madada oina mai wonsen mana phagani asomna hairam laga nongdren mahak yum aduki makha thangba yana kharomda parap chakhrei adumna chatkhiba aduda Loiyalakpana iya aina chatkro haraga mahakna yum masigi maning mayada kujat chatun leiri fai khanglodradana asomna hairam laga mahakna lewa ama sonduna mahak imung lomda haibadi mahaki sangtap ama sariba adugi manung lomda parap changkhri aduga mahak tumin famlaga thonglon challaga leikhi thongdi panba nate
thong adugi mamang aduta parda ama thadaduna thamlibani matam aduta Loiyalakpana mahaki masadagi puthorakpa mahana kauduna semliba laimu ado haujikti yum adugi sumang aduda leplari matam aduda nongdrenna mahana tauge khaliba thabak adugi thabak adu mai panganabagidamukta mahaki masado shingung aduta lisanduna changkinaba honarakpada mahaki makhong adu pairaga kanagumba amana sur lapsun singlaga lakton langthorakpada thabal amadi lainana tumliba phaklang aduta bomb longna jaisanduna upsilaga tai adumna phaklang aduta ikhang khanghaudana dum longna yesilakpaduta thabal amadi laina to khangprek khangduna makhoi haugatli adubu mapandadi tholakano haiduna Loiyalakpa amaibana haikibanina makhoi ani tholakti tumina leiri matam aduta Loiyalakpana adunidana khangra phai khangkani masigi amayusi matik thokpolaknagi mahakna hairibabu mahak thawai melasi phawba mahaki yeknaba oiba thabal amadi leina bu hatpa laini se mahak ngasidi khara laknabigi asomna khalaga mahaki makhong adu paiduna soro lakna singaklaga sumak aduda lakna langthokli matam mara nongdran sumang aduta longkhrak longna tari masidagidi mahak khonglei thuna hogalaklaga oh nahak Loiyalakpana tharakpa timu laimu oire phai khangani dano asomna hairaga nongdrenna mahaki masado manga thokri aduga haujik Loiyalakpana thadurakliba laimu aduda question duna mahakpu makhoi mangana haibadi nongdrengi masadagi puthuruklipa makhoi miyoi manga aduna Loiyalakpana tharakliba laimu adugi mafam mangada paikri aduga shagaiduna hanabagidamukta thorang torokli adumna torokpa adutta Loiyalakpana iya kaya adu chitkidraba phai khanganidana asomna khalamlaga mahakna amukasu atopa laimu amabu mahakna kaukri laimu aduna nongdrengi makhong adu paiduna laktuna singlaga yum adugi mamangda leiriba chauraba nungdum amada mahakto yamna kanna sujanki adumna torokpa aduta hojikti nongdren masado chaina khol amati masadu waba kaya ama pharoklabani matam aduta Loiyalakpa gi thatokliba butching atuna chensellaktuna nongdrengi mangsham aduta haigatuna meli nongdrena nuklaga mahaki khobak aduna hojik mahaki makhori meliba laimu aduki makhajaida thabada laimu ado marang khangdana mangkhre hojik laimu amakhta ngaihori nongdrengari mangana puthokhiba maga masak chap manaba mahaki thawai oiriba hakchang mari aduga punna mahaki asengba aduga manga makhoi manga ikoi question duna hojik Loiyalakpa gi limhoriba laimu aduda question khre matam aduta laimu aduna fai khangani usit thawadaba mi na hanasu laya koi busingnaba sari asomna hairamlaga laimu ado mafam marang khangdana mangkhraga Loiyalakpa amaibagi tunglomda leplari aduga tunglomdagi laktura inthorakpada safu kaman khibana mahak yum adugi mamanglomdagi phairektuna paireklaga thabal amadi lainagi yum adugi chauraba yumbi aduta mathabakna thomjinduna amu ontharaklaga mangolgi churida taduna leiri matawasumna akanba ahouba amaga khonjelda phaglam aduda jaisilakpa aduta thabal amadi laina makhoi di khangprek khangduna makhoi ani karino siri haiduna makhoi ani hangnari lainana karino tawribasibo imung asibu laibang ngamlodoribra ngasi ibani ki roiba numit oigadoriba jala haiduna lainana thabalda hangli matam aduda thabalna hai langano mapalda oja amaiba Loiyalakpa lengdana leiribani mahakna yum masta leiriba yum masibu manghannabagidamakka laktiba layado mahakna tainabiba soidana wairamgani uredana imunga changpadi ngamdraduna mapanda thamka tawduna ikhoibu kihalibase phai tawningba tawsanu ikhoidi oja amaiba Loiyalakpa gi yathang ngaiba tabani aikoi nongan jibu fawbadi tumin namfam masa leigada bari
asomna hainari kana gumba amapu soror laktuna singuna phukibagi makhol tari thabal amadi laina karino lai phunabasibu asomna makhol thokpa jala haiduna madam maduda ikhang haudana yamna kanna kana gumba amana lawpagi makhol tari laina na hojil lawlibadubu oja amai baloya lakpagi khonjal nattabra haiduna hangi thabalna oiramba yai oramdaba yai ai khangdi tumina ngaktang leisi haiduna makhoyani tumina leiri somdana kamdori nongdren Loiyalakpa tharakpa laimu aduna tap tana phutharakpa aduta mahakti laibham chabam khangdrabani masidagidi Loiyalakpa na masigi kaisumtaba amhaiba masa asigi thawai mirelasi phajinduna mahapu langaduna thamgi kari tawba ngamjabagi haibatu yengba tari hawik phawbada mahakna mahakki haijaba lewa mantra shakti amata puthoroktribasina karigino karibu khaliba karamba matambu ngairiba janu hawik ahingi punga mata silaklabani matam masi phawbada mahakna mahakki haijaba punama uthoroktri asomna hek khallubuga ikhang haudana Loiyalakpa thadoktuna thamliba laimu ado ikhang haudana hawik Loiyalakpa leiriba yum adu tamna thomjillaki aduma thomjillakpada kallaba nuksitki shahum galona thomjillakkiba aduta ikhang haudana hawik Loiyalakpa leiriba yum ado pungchai chaina humdokri hawik ti yum aduna gorong launa sakhaikiba thukaikiba aduta Loiyalakpa tawphom khangana phamlaga dumak leiri ma hopu bhaugi hawgatti laibak phabana mathatta kupliba jinga sing adusu loinma humdoktuna yum adugi makha thangba adomda chaithoktuna tari masidagidi Loiyalakpa ado khangpang pangthurakli mahana mai pangthurakpadati nongren sumak aduta phanna leptuna leiramli mahaki masa ado amu maikhu singna jabun karibani madu ubada Loiyalakpa nokpet tawraga ya mahaki mapangal gasu khoyum laidagi nidi walini fai khangani dana nam asomna haramlaga mahakna makut adolona duna kanagum amapu matiang pangbinabagi damakta nijarakli adumne hek tawbaka khanghauduna imung lomda kya khakaraw ama paithuraktuna nongdren gi masada thaki nongdren laimai aduta masado yamna wana sokthana laimai aduta option duna tari matam maruda nongdren yamna wana hagolaklaga akoiba aduta jenglakpada kanano haiba khangdaba ahal lama makutta saisu ama paiduna leptuna leiramli saisu ado yengbada angakpa phangna fajari mari taraba saisu amati saisu aduki matolda arangba masu yauri matam maduda nongdrena nahakti karamba khoyumno haiduna hangjara I matam maduda madugi paukhumdi amata pidana mafam marang khangdana mahaki manaktamna chongsillamlaga nongdrengi thajin aduta yamna kanna sahum amaga lonana tharakpada nongdren phanayam sangna chongthoktuna mahak laibai aduta urna thoina khangli nongdren mafam madi thadoktuna mayum lomta hankinabagi damakta tawrakli adubu thabalna nitna thamliba Loiyalakpa amaibana mahakku chatkiba yadanaba yum madugi koibada hanana khajanduna thamkiba sambal singara mahakna leiwa sonduna hawjikti parloigi maigumna chakallakli mase migi mamita ubunati sumna khaki thawai meral sin thokiba yadanaba amati changlakpa yadanabagi damakta khudak senba mahaki langni matam aduta nongdrenna mafam masidagi thokinabagi damakta yamna kanna honari ngai matam maduta mahaki mamanga leiriba ahalgi phijol setpa misakado tamna adumak mangkhri nongdren khalli mafam masidagi chenthokiba haibasi masigi Loiyalakpa hariba maibasi losilundunadi thokiba yararoi aduwaiba targadi mahak waina sodana maithiba piramdaba yararoi haiduna mahak parap Loiyalakpa amaibagi manakta parap changsilakli adumna changsilakpa aduta Loiyalakpana mahaki manakta changpa ngamdunabagidamagta mahaki yum haibadi mahakna leiramliba sangkap adugi koibada hanana thorang tawduna thamkiba siduna koina singkiba laiyado hek lansallakpaga nongdren mafam marudagi sahum amaga lonana laktuna singthokraga mahaku sorosor laktuna sielaga laimai aduda namsinduna puraga hinkolgi suriyamada namsinduna thamki masa punamak choktharafa ubabana kham thenglaba nongdren ningang phamduna Loiyalakpada yengtuna leiri matam maduda mahana khalli
ꯑꯣ ꯈꯨꯌꯨꯝ ꯂꯥꯏ ꯇꯥꯏꯅꯕꯁꯤ ꯑꯁꯨꯝꯅ ꯇꯧꯕ ꯑꯣꯏꯔꯦ ꯑꯩꯅ ꯊꯥꯕꯜꯒꯤ ꯃꯊꯛꯇ ꯃꯥꯏꯊꯤꯕ ꯄꯤꯅꯕ ꯍꯣꯠꯅꯔꯤꯕꯁꯤ ꯃꯥꯏ ꯄꯥꯛꯀꯗꯕ ꯃꯥꯟꯗ꯭ꯔꯦ ꯐꯩ ꯈꯪꯒꯅꯤ ꯂꯣꯌꯥꯂꯥꯛꯄꯁꯤ ꯃꯁꯤ ꯑꯩꯒꯤ ꯃꯤꯇ꯭ꯔꯪꯗ ꯉꯥꯎꯍꯜꯂꯝꯂꯒ ꯑꯩꯅ ꯃꯍꯥꯛꯀꯤ ꯃꯅꯥꯏꯁꯤꯡ ꯑꯣꯏꯔꯤꯕ ꯊꯥꯕꯜ ꯑꯃꯗꯤ ꯂꯩꯅꯥꯕꯨ ꯃꯥꯡꯍꯟꯗꯕ ꯌꯥꯗꯦ ꯑꯁꯨꯝꯅ ꯈꯜꯂꯒ ꯅꯣꯡꯗ꯭ꯔꯦꯟꯅ ꯃꯍꯥꯛꯀꯤ ꯃꯁꯥꯗꯒꯤ ꯃꯤꯑꯣꯏ ꯑꯃ ꯂꯧꯊꯣꯔꯛꯂꯤ ꯑꯗꯨꯒ ꯃꯤꯑꯣꯏ ꯑꯗꯨꯒ ꯌꯥꯝꯅ ꯀꯟꯅ ꯂꯣꯌꯥꯂꯥꯛꯄꯒ ꯈꯟꯅꯅꯕꯒꯤꯗꯃꯛꯇ ꯏꯟꯁꯤꯜꯂꯝꯂꯒ ꯃꯍꯥꯛ ꯃꯐꯝ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯆꯦꯟꯊꯣꯔꯛꯂꯤ ꯁꯣꯝꯗ ꯂꯣꯌꯥꯂꯥꯛꯄꯗꯤ ꯅꯣꯡꯗ꯭ꯔꯦꯟꯅ ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯆꯦꯟꯁꯤꯜꯂꯛꯄ ꯑꯗꯨꯗ ꯅꯣꯡꯗ꯭ꯔꯦꯟ ꯑꯣꯏꯔꯤꯕ ꯅꯤꯡꯗꯨꯅ ꯃꯗꯨꯕꯨ ꯉꯥꯛꯊꯣꯛꯅꯕꯒꯤꯗꯃꯛꯇ ꯃꯍꯥꯛꯁꯨ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯔꯛꯂꯤ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯂꯩꯕ ꯄꯣꯠꯂꯝ ꯆꯩꯔꯝꯁꯤꯡ ꯑꯗꯨꯗ ꯂꯩꯋꯥ ꯁꯣꯟꯗꯨꯅ ꯃꯗꯨꯕꯨ ꯈꯨꯠꯂꯥꯏ ꯑꯣꯏꯅ ꯁꯤꯖꯤꯟꯅꯗꯨꯅ ꯌꯥꯝꯅ ꯀꯟꯅ ꯂꯥꯟꯊꯦꯡꯅꯔꯤꯉꯩ ꯁꯣꯝꯗ ꯅꯣꯡꯗ꯭ꯔꯦꯟ ꯂꯣꯌꯥꯂꯥꯛꯄꯕꯨ ꯎꯍꯟꯗꯅ ꯌꯨꯝ ꯑꯗꯨꯒꯤ ꯁꯤꯡꯒꯣꯡꯗ ꯆꯪꯈ꯭ꯔꯦ ꯑꯗꯨꯝꯅ ꯍꯦꯛ ꯆꯪꯈꯤꯕꯒ ꯊꯥꯕꯜꯒꯤ ꯏꯃꯨꯡ ꯑꯗꯣ ꯈꯪꯍꯧꯗꯨꯅ ꯈꯪꯁꯥ ꯁꯥꯒꯠꯂꯛꯂꯤ ꯑꯗꯨꯝꯅ ꯁꯥꯒꯠꯂꯛꯄꯗ ꯅꯠꯇꯅ ꯅꯝꯊꯤꯕ ꯃꯅꯝ ꯀꯌꯥ ꯅꯝꯕ ꯍꯧꯔꯛꯈꯤ ꯊꯥꯕꯜ ꯑꯃꯗ ꯂꯩꯅꯥ ꯀꯔꯤꯅꯣ ꯉꯁꯥꯏ ꯃꯈꯩꯗꯤ ꯀꯔꯤꯝꯇ ꯇꯧꯔꯝꯗꯕꯅꯤ ꯏꯃꯨꯡꯁꯤ ꯑꯗꯨꯒ ꯏꯃꯨꯡ ꯑꯁꯤꯗ ꯗꯨꯡ ꯗꯨꯡ ꯂꯥꯎꯕ ꯑꯃ ꯆꯦꯟꯁꯤꯜꯂꯛꯂꯤ ꯑꯗꯨꯗꯨꯒ ꯑꯁꯥꯕ ꯅꯨꯡꯁꯤꯠ ꯁꯤꯠꯄ ꯑꯃꯗꯤ ꯃꯅꯝ ꯅꯝꯊꯤꯕ ꯀꯌా ꯑꯃ ꯅꯝꯕ ꯍꯧꯔꯛꯂꯤ ꯀꯔꯤꯅꯣ ꯇꯧꯔꯤꯕꯁꯤꯕꯣ ꯍꯥꯏꯗꯨꯅ ꯊꯥꯕꯜ ꯑꯃꯗꯤ ꯂꯩꯅꯥ ꯉꯔꯪ ꯉꯔꯪ ꯋꯥꯔꯤ ꯁꯥꯅꯩ ꯑꯁꯣꯝꯗꯅ ꯀꯝꯗꯧꯔꯤ ꯅꯣꯡꯗ꯭ꯔꯦꯟꯗꯣ ꯂꯣꯌꯥꯂꯥꯛꯄꯅ ꯃꯥꯏꯊꯤꯕ ꯄꯤꯅꯅꯕꯒꯤꯗꯃꯛꯇ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯂꯩꯔꯤꯕ ꯊꯥꯡꯒꯣꯜ ꯑꯃꯗ ꯂꯩꯋꯥ ꯁꯣꯟꯗꯨꯅ ꯂꯪꯊꯣꯔꯛꯄꯗ ꯅꯣꯡꯗ꯭ꯔꯦꯟꯒꯤ ꯊꯥꯖꯤꯟꯗ ꯄꯥꯟꯕꯗ ꯅꯣꯡꯗ꯭ꯔꯦꯟ ꯃꯐꯝ ꯃꯔꯥꯡ ꯈꯪꯗꯅ ꯆꯥꯏꯊꯣꯛꯇꯨꯅ ꯃꯥꯡꯈ꯭ꯔꯤ ꯃꯗꯨ ꯎꯕꯗ ꯐꯝꯂꯝꯕ ꯂꯣꯌꯥꯂꯥꯛꯄ ꯐꯝꯕ ꯌꯥꯗ꯭ꯔꯕ ꯃꯥꯜꯂꯤ ꯐꯨꯛ ꯍꯧꯒꯠꯂꯛꯏ ꯑꯗꯨꯒ ꯄꯔꯞ ꯄꯔꯞ ꯆꯦꯟꯁꯤꯟꯗꯨꯅ ꯊꯥꯒꯣꯜ ꯑꯗꯨ ꯄꯥꯏꯈꯠꯂꯒ ꯊꯥꯕꯜꯗ ꯊꯥꯕꯜ ꯊꯣꯡ ꯍꯥꯡꯉꯨ ꯍꯥꯏꯗꯨꯅ ꯊꯣꯡ ꯑꯗꯨ ꯊꯤꯜꯂꯔꯤ ꯊꯥꯕꯜꯅ ꯍꯥꯏꯈꯤ ꯅꯍꯥꯛꯅ ꯑꯩꯈꯣꯏꯗ ꯅꯣꯡꯉꯥꯟꯗ꯭ꯔꯤꯕ ꯐꯥꯎꯕ ꯊꯣꯡ ꯑꯁꯤ ꯍꯥꯡꯗꯣꯔꯛꯀꯅꯨ ꯍꯥꯏꯈꯤꯕꯅꯤ ꯊꯣꯡ ꯑꯁꯤ ꯅꯍꯥꯛꯅ ꯍꯥꯡꯗꯣꯔꯛꯀꯅꯨ ꯑꯩꯅꯕꯨ ꯑꯣꯏꯔꯕꯗꯨ ꯑꯃꯅꯕꯨ ꯑꯣꯏꯔꯕꯁꯨ ꯀꯅꯥꯒꯨꯝꯕꯅ ꯍꯥꯡꯗꯣꯛꯅꯕ ꯁꯤꯜꯂꯛꯂꯕꯁꯨ ꯍꯥꯡꯗꯣꯔꯛꯀꯅꯨ ꯅꯨꯃꯤꯠꯀꯤ ꯃꯉꯥꯜ ꯐꯪꯗ꯭ꯔꯤꯕ ꯐꯥꯎꯕ ꯍꯥꯡꯗꯣꯔꯛꯀꯅꯨ ꯍꯥꯏꯈꯤꯕꯗꯥꯏ ꯅꯍꯥꯛ ꯑꯁꯦꯡꯕꯔ ꯁꯦꯡꯗꯕꯔ ꯑꯩꯈꯣꯏ ꯈꯪꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯂꯥꯎꯔꯛꯂꯤ ꯃꯇꯝ ꯑꯃꯗ ꯂꯣꯌꯥꯂꯥꯛꯄꯅ ꯃꯗꯨꯒꯤ ꯃꯇꯝ ꯅꯠꯇ꯭ꯔꯤ ꯅꯈꯣꯏꯒꯤ ꯂꯨꯈꯨꯝꯗ ꯍꯧꯖꯤꯛ ꯅꯈꯣꯏꯕꯨ ꯍꯥꯠꯅꯅꯕꯒꯤꯗꯃꯛꯇ ꯑꯃꯥꯏꯕ ꯑꯃ ꯂꯦꯞꯇꯨꯅ ꯂꯩꯔꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯅꯈꯣꯏ ꯁꯣꯏꯗꯅ ꯁꯤꯕ ꯇꯥꯔꯦ ꯊꯣꯡ ꯍꯥꯡꯉꯨ ꯍꯥꯏꯗꯨꯅ ꯀꯟꯅ ꯀꯟꯅ ꯂꯥꯎꯔꯛꯂꯤ ꯑꯗꯨꯕꯨ ꯊꯥꯕꯜ ꯀꯔꯝꯕꯗ ꯊꯥꯖꯁꯤꯒꯦ ꯊꯣꯡ ꯍꯥꯡꯅꯅꯕ ꯃꯈꯣꯏꯅ ꯑꯩꯈꯣꯏꯗ ꯆꯂꯥꯛ ꯇꯧꯔꯛꯂꯤꯕ꯭ꯔꯥ ꯍꯥꯏꯕꯗꯣ ꯒ꯭ꯌꯥꯟ ꯃꯦꯟ ꯇꯥꯗꯕꯅ ꯊꯥꯕꯜ ꯀꯩꯗꯧꯁꯤꯒꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯐꯨꯝꯕꯪꯅꯔꯤ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯂꯨꯈꯨꯝ ꯑꯗꯨꯗꯁꯨ ꯌꯦꯡꯈꯠꯂꯛꯄꯗꯗꯤ ꯀꯅꯥ ꯑꯃꯠꯇꯗꯤ ꯎꯗꯦ ꯂꯩꯅꯥꯅ ꯊꯣꯡ ꯑꯁꯦ ꯍꯥꯡꯗꯣꯛꯁꯤ ꯍꯥꯏꯔꯤ ꯑꯗꯨꯕꯨ ꯊꯥꯕꯜꯅ ꯉꯁꯥꯏ ꯂꯣꯌꯥꯂꯥꯛꯄꯅ ꯃꯥꯅ ꯀꯧꯔꯛꯄ ꯑꯣꯏꯔꯕꯁꯨ ꯍꯥꯡꯂꯛꯀꯅꯨ ꯍꯥꯏꯈꯤꯕꯅꯤꯅ ꯍꯥꯡꯕꯗꯣ ꯃꯍꯥꯛ ꯇꯁꯦꯡꯅ ꯀꯤꯔꯤ ꯃꯁꯤꯗꯒꯤꯗꯤ ꯂꯣꯌꯥꯂꯥꯛꯄ ꯀꯧꯅꯕꯁꯤꯅꯗꯤ ꯌꯥꯔꯔꯣꯏ ꯍꯥꯏꯔꯗꯨꯅ ꯃꯍꯥꯛꯅ ꯊꯣꯡ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯂꯩꯋꯥ ꯑꯃ ꯁꯣꯟꯗꯨꯅ ꯃꯍꯥꯛꯀꯤ ꯃꯈꯨꯠꯅ ꯊꯥꯕꯗ ꯊꯣꯡ ꯑꯗꯣ ꯄꯨꯂꯞ ꯑꯣꯏꯅ ꯐꯛꯈ꯭ꯔꯦ ꯑꯗꯨꯅ ꯊꯣꯡ ꯐꯛꯀꯥꯏꯈꯤꯕꯒꯤ ꯃꯈꯣꯜ ꯑꯗꯨ ꯇꯥꯕꯗ ꯊꯥꯕꯜ ꯑꯃꯗ ꯂꯩꯅꯥ ꯇꯨꯝꯂꯝꯕꯗꯒꯤ ꯐꯨꯛ ꯂꯥꯎꯅ ꯍꯧꯒꯠꯂꯛꯏ ꯆꯣꯡꯊꯗꯨꯅ ꯃꯃꯥꯡꯂꯣꯝꯗ ꯆꯦꯟꯊꯣꯔꯛꯀꯦ ꯇꯧꯕꯗ ꯂꯣꯌꯥꯂꯥꯛꯄꯅ ꯅꯈꯣꯏ ꯀꯅꯥ ꯑꯃꯠꯇ ꯃꯐꯝ ꯑꯗꯨꯗꯤ ꯂꯦꯡꯒꯅꯨ ꯍꯦꯛ ꯂꯦꯡꯕꯒ ꯅꯈꯣꯏ ꯁꯤꯔꯕꯅꯤ ꯍꯥꯏꯗꯨꯅ ꯂꯥꯎꯔꯛꯈꯤ ꯊꯥꯕꯜ ꯑꯃꯗꯤ ꯂꯩꯅꯥꯗꯣ ꯆꯦꯟꯊꯣꯔꯛꯀꯦ ꯇꯧꯕꯗꯨ ꯂꯩꯅꯥꯅ ꯈꯔ ꯇꯨꯡ ꯊꯪꯍꯧꯏ ꯐꯛꯂꯥꯡ ꯃꯅꯨꯡ ꯊꯪꯕꯅꯤꯅ ꯊꯥꯕꯜꯅ ꯆꯦꯟꯊꯣꯛꯀꯦ ꯇꯧꯕꯒ ꯂꯣꯌꯥꯂꯥꯛꯄꯅ ꯂꯥꯎꯔꯛꯄꯗꯨꯗ ꯂꯩꯅꯥꯅ ꯊꯥꯕꯜꯒꯤ ꯐꯨꯔꯤꯠ ꯄꯥꯏꯗꯨꯅ ꯆꯤꯡꯕꯗ ꯊꯥꯕꯜ ꯐꯃꯨꯡꯗ ꯂꯣꯡꯈ꯭ꯔꯥꯛ ꯂꯥꯎꯅ ꯇꯨꯔꯤ ꯃꯈꯣꯡ ꯑꯗꯣ ꯐꯃꯨꯡꯒꯤ ꯅꯥꯀꯟꯗ ꯆꯥꯟꯊꯔꯨꯔꯕꯅꯤ ꯃꯇꯝ ꯑꯗꯨꯗ ꯊꯥꯕꯜꯒꯤ ꯃꯈꯣꯡ ꯑꯗꯨꯗ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯄꯥꯏꯔꯛꯄ ꯑꯗꯨꯗ ꯊꯥꯕꯜꯒꯤ ꯃꯈꯣꯡ ꯑꯗꯨꯗ ꯌꯥꯝꯅ ꯀꯟꯕ ꯆꯩꯅꯥ ꯐꯪꯈꯤ ꯃꯗꯨꯗꯤ ꯃꯍꯥꯛꯀꯤ ꯃꯈꯣꯡ ꯑꯗꯣ ꯃꯩꯅ ꯉꯥꯡꯁꯪ ꯉꯥꯡꯅ ꯏꯠꯂꯕ ꯌꯣꯠ ꯑꯃꯅ ꯃꯥꯒꯤ ꯃꯈꯣꯡ ꯑꯗꯨꯗ ꯅꯝꯁꯤꯜꯂꯛꯄꯒ ꯆꯞ ꯃꯥꯟꯅꯩ ꯊꯥꯕꯜ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯈꯤ ꯆꯩꯅꯥ ꯑꯗꯨꯗ ꯃꯁꯤꯗꯒꯤ ꯂꯣꯌꯥꯂꯥꯛꯄ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯃꯍꯥꯛꯅ ꯄꯥꯏꯔꯛꯄ ꯊꯥꯡꯒꯣꯜ ꯑꯗꯨꯅ ꯂꯨꯈꯨꯝꯗ ꯂꯨꯝꯗꯨꯅ ꯂꯩꯔꯤꯕ ꯅꯣꯡꯗ꯭ꯔꯦꯟꯒꯤ ꯃꯁꯥꯗꯨꯗ ꯈꯥꯏꯊꯔꯛꯄꯗ ꯅꯣꯡꯗ꯭ꯔꯦꯟꯒꯤ ꯃꯁꯥ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯇꯪꯈꯥꯏ ꯇꯥꯕ ꯃꯈꯩ ꯁꯣꯛꯂꯦꯗꯣ ꯃꯁꯤꯗꯒꯤꯗꯤ ꯅꯣꯡꯗ꯭ꯔꯦꯟ ꯃꯐꯝ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯌꯥꯝꯅ ꯌꯥꯡꯅ ꯆꯦꯟꯈꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯍꯧꯖꯤꯛꯇꯤ ꯊꯥꯕꯜ ꯃꯈꯣꯡ ꯑꯗꯣ ꯐꯃꯨꯡꯗ ꯁꯠ ꯆꯤꯡꯁꯤꯟꯈꯤ ꯃꯈꯣꯡ ꯑꯗꯨꯗ ꯌꯦꯡꯂꯨꯕꯗ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯄꯥꯏꯔꯝꯕꯒꯤ ꯈꯨꯠꯀꯤ ꯃꯃꯤ ꯇꯥꯔꯤ ꯃꯇꯝ ꯑꯗꯨꯗ ꯂꯣꯌꯥꯂꯥꯛꯄꯅ ꯑꯩꯅ ꯅꯈꯣꯏꯗ ꯉꯁꯥꯏꯅ ꯊꯣꯡ ꯍꯥꯡꯉꯨ ꯍꯥꯏꯗꯕ꯭ꯔꯣ ꯑꯣꯖꯥꯅꯗꯤ ꯑꯣꯖꯥꯒꯤ ꯈꯣꯟꯖꯦꯜ ꯑꯣꯏꯔꯕꯁꯨ ꯍꯥꯡꯒꯅꯨ ꯍꯥꯏꯕꯗꯨꯗ ꯑꯩꯈꯣꯏ ꯆꯃꯝꯅꯗꯨꯅ ꯂꯩꯖꯈꯤꯕꯅꯤ ꯐꯔꯦ ꯁꯤꯗꯒꯤꯗꯤ ꯌꯨꯝ ꯑꯁꯤꯗ ꯀꯔꯤ ꯑꯃꯠꯇ ꯇꯧꯔꯝꯂꯔꯣꯏ ꯍꯧꯖꯤꯛ ꯇꯧꯔꯤꯕꯗꯨꯅ ꯑꯔꯣꯏꯕꯅꯤ ꯍꯌꯦꯡ ꯑꯌꯨꯛ ꯂꯩꯈꯥꯏ ꯑꯃ ꯇꯧꯔꯕ ꯃꯇꯨꯡꯗꯒꯤꯗꯤ ꯑꯩꯁꯨ ꯆꯠꯂꯒꯅꯤ ꯌꯨꯝ ꯑꯁꯤꯗ ꯃꯈꯥ ꯇꯥꯅ ꯀꯔꯤ ꯑꯃꯠꯇ ꯇꯧꯔꯛꯂꯔꯣꯏ ꯅꯈꯣꯏꯁꯨ ꯋꯥꯔꯒꯅꯨꯀꯣ ꯐꯔꯦ ꯅꯣꯡꯁꯨ ꯉꯥꯟꯒꯗꯧꯔꯤ ꯄꯣꯊꯥꯖꯍꯧꯔꯣ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯂꯣꯌꯥꯂꯥꯛꯄꯗꯤ ꯃꯄꯥꯟꯗ ꯊꯣꯛꯈ꯭ꯔꯤ ꯑꯗꯨꯒ ꯊꯥꯡꯒꯣꯜ ꯑꯗꯨꯅ
ꯌꯨꯝ ꯑꯗꯨꯒꯤ ꯆꯨꯊꯦꯛ ꯃꯔꯤꯗ ꯀꯔꯤ ꯀꯔꯤꯅꯣ ꯈꯔ ꯃꯌꯦꯛ ꯈꯔ ꯏꯗꯨꯅ ꯌꯥꯝꯅ ꯀꯟꯅ ꯂꯥꯏ ꯇꯥꯏꯅꯗꯨꯅ ꯈꯣꯏꯔꯝꯂꯤ ꯃꯇꯝ ꯑꯗꯨꯗ ꯂꯣꯌꯥꯂꯥꯛꯄ ꯀꯔꯤꯒꯨꯝꯕ ꯑꯃ ꯅꯤꯡꯁꯤꯡꯂꯗꯨꯅ ꯃꯍꯥꯛ ꯌꯨꯝ ꯑꯗꯨꯗ ꯄꯔꯞ ꯆꯪꯁꯤꯜꯂꯛꯂꯤ ꯂꯣꯌꯥꯂꯥꯛꯄꯅ ꯑꯗꯨꯝꯅ ꯆꯪꯁꯤꯜꯂꯛꯄꯗꯨꯗ ꯊꯥꯕꯜ ꯑꯃꯗ ꯂꯩꯅ ꯇꯨꯝꯅ ꯌꯦꯡꯉꯤ ꯀꯔꯤꯁꯨ ꯍꯥꯏꯗꯦ ꯃꯇꯝ ꯑꯗꯨꯗ ꯂꯣꯌꯥꯂꯥꯛꯄꯅ ꯀꯥ ꯑꯃꯗ ꯆꯪꯁꯤꯟꯈ꯭ꯔꯒ ꯍꯩ ꯂꯥꯎ ꯇꯪꯈꯨ ꯊꯣꯛꯂꯛꯎ ꯌꯨꯝ ꯑꯁꯤꯗ ꯂꯩꯕ ꯌꯥꯔꯣꯏ ꯅꯍꯥꯛꯀꯤ ꯃꯄꯥꯟꯗ ꯂꯩꯒꯗꯕ ꯃꯄꯥꯟ ꯂꯥꯏꯅꯤ ꯀꯔꯤꯒꯤꯅꯣꯅꯦ ꯅꯍꯥꯛꯅ ꯌꯨꯝ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯂꯩꯔꯤꯕꯣ ꯂꯥꯎ 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 ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯃꯈꯨꯠ ꯁꯝꯗꯨꯅ ꯀꯅꯥꯒꯨꯝꯕ ꯄꯨꯊꯣꯛꯈꯤꯕꯒꯨꯝ ꯇꯧꯏ ꯃꯇꯝ ꯑꯗꯨꯗ ꯊꯥꯕꯜꯅ ꯑꯣꯖꯥ ꯀꯅꯥꯅ ꯄꯨꯊꯣꯛꯄꯤꯔꯤꯕꯗꯨꯕꯣ ꯑꯗꯨꯝꯅ ꯍꯪꯂꯛꯄꯗ ꯂꯣꯌꯥꯂꯥꯛꯄꯅ ꯍꯩ ꯌꯦꯅꯈꯥ ꯄꯥꯎꯇꯥꯕꯤꯅꯤ ꯅꯈꯣꯏꯅ ꯌꯨꯝ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯊꯝꯃꯝꯃꯦꯅꯦ ꯐꯔꯦ ꯐꯔꯦ ꯀꯩꯁꯨ ꯈꯜꯂꯨꯅꯨꯗ ꯃꯍꯥꯛꯅ ꯉꯁꯤꯒꯤ ꯂꯥꯟ ꯑꯁꯤꯗ ꯃꯇꯦꯡꯁꯨ ꯄꯥꯡꯕꯤꯔꯤꯕꯅꯤ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯊꯣꯛꯈꯤ ꯊꯥꯕꯜꯗꯤ ꯂꯩꯅꯥꯗ ꯌꯦꯡꯉꯤ ꯂꯩꯅꯥꯅꯁꯨ ꯊꯥꯕꯜꯗ ꯌꯦꯡꯉꯤ ꯑꯗꯨꯒ ꯂꯥꯟ ꯍꯥꯏꯕ ꯑꯁꯨꯝꯅ ꯃꯕꯥꯅꯤꯗꯣ ꯆꯞ ꯃꯥꯟꯅꯅ ꯍꯥꯏꯅꯩ ꯑꯁꯣꯝꯗꯅ ꯀꯝꯗꯧꯔꯤ ꯂꯣꯌꯥꯂꯥꯛꯄꯅ ꯅꯍꯥꯛꯇꯤ ꯃꯄꯥꯟꯗ ꯂꯩꯒꯗꯕꯅꯤ ꯃꯄꯥꯟ ꯉꯥꯛꯀꯗꯕ ꯂꯥꯏ ꯅꯍꯥꯛꯅ ꯀꯔꯤꯒꯤ ꯏꯃꯨꯡ ꯆꯪꯂꯛꯂꯤꯕꯅꯣ ꯑꯗꯨꯝꯅ ꯍꯪꯕꯗ ꯌꯦꯅꯈꯥ ꯄꯥꯎꯇꯥꯕꯤꯅ ꯂꯥꯏꯅꯤꯡꯊꯧ ꯁꯅꯥꯃꯍꯤ ꯂꯩꯇ꯭ꯔꯤꯉꯩ ꯌꯨꯝ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯈꯨꯌꯨꯝ ꯑꯃꯅ ꯄꯨꯔꯤꯉꯩꯗ ꯆꯪꯍꯧꯕꯅꯤ ꯍꯥꯏꯗꯨꯅ ꯇꯝꯂꯤ ꯂꯣꯌꯥꯂꯥꯛꯄꯅ ꯐꯔꯦ ꯍꯧꯖꯤꯛꯇꯤ ꯅꯍꯥꯛ ꯂꯥꯏꯅꯤꯡꯊꯧꯒꯤ ꯁꯤꯟꯊꯥ ꯃꯇꯨꯡ ꯏꯟꯅ ꯃꯄꯥꯟꯂꯥꯡꯗ ꯉꯥꯛꯇꯨꯅ ꯂꯩꯒꯗꯕꯅꯤ ꯅꯍꯥꯛꯅ ꯊꯥꯕꯜ ꯑꯃꯗ ꯂꯩꯅꯥꯕꯨ ꯃꯤꯀꯨꯞ ꯈꯔ ꯉꯥꯛꯂꯝꯕꯒꯤꯗꯃꯛ ꯅꯍꯥꯛꯄꯨ ꯑꯩꯅ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯂꯤ ꯐꯔꯦ ꯅꯍꯥꯛꯁꯨ ꯅꯍꯥꯛꯀꯤ ꯅꯍꯟꯐꯝꯗ ꯍꯟꯖꯔꯣ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯂꯣꯌꯥꯂꯥꯛꯄꯅ ꯌꯦꯅꯈꯥ ꯄꯥꯎꯇꯥꯕꯤ ꯑꯗꯨꯕꯨ ꯍꯜꯍꯟꯈ꯭ꯔꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯇꯧꯒꯗꯕ ꯊꯕꯛꯁꯤꯡ ꯇꯧꯈꯤ ꯁꯣꯝꯗꯅ ꯅꯣꯡꯗ꯭ꯔꯦꯟ ꯃꯍꯥꯛꯀꯤ ꯍꯛꯆꯥꯡ ꯄꯣꯂꯥꯡ ꯑꯗꯨꯗ ꯍꯟꯖꯤꯟꯕ ꯉꯝꯗꯨꯅ ꯂꯩꯔꯤ ꯃꯍꯥꯛ ꯃꯁꯥꯗꯣ ꯁꯣꯛꯄꯅ ꯂꯣꯏꯔꯕꯅꯤ ꯃꯁꯥꯗꯣ ꯌꯥꯝꯅ ꯋꯥꯅ ꯂꯥꯛꯄꯅ ꯃꯍꯥꯛꯀꯤ ꯍꯛꯆꯥꯡ ꯑꯗꯨꯗ ꯍꯟꯖꯤꯟꯕ ꯃꯇꯝꯗ ꯍꯧꯖꯤꯛꯇꯤ ꯃꯍꯥꯛꯀꯤ ꯊꯋꯥꯏ ꯑꯗꯨꯅ ꯁꯣꯟꯃꯟꯈꯤꯕ ꯍꯛꯆꯥꯡ ꯑꯗꯨꯅ ꯀꯟꯃꯟꯈꯤꯕ ꯃꯈꯣꯏ ꯑꯅꯤ ꯆꯥꯟꯅꯗꯕ ꯑꯗꯨꯅ ꯍꯟꯖꯤꯜꯂꯨ ꯍꯥꯏꯕ ꯌꯥꯗ꯭ꯔꯤ ꯅꯣꯡꯗꯤ ꯉꯥꯟꯊꯣꯔꯛꯂꯕꯅꯤ ꯅꯣꯡ ꯉꯥꯟꯕꯅ ꯍꯥꯟꯈ꯭ꯔꯕꯗꯤ ꯌꯨꯝꯒꯤ ꯃꯤꯁꯤꯡ ꯍꯧꯒꯠꯅꯔꯛꯂꯒꯅꯤ ꯃꯇꯝ ꯑꯗꯨꯗ ꯑꯃꯥꯏꯕ ꯅꯣꯡꯗ꯭ꯔꯦꯟꯅ ꯍꯧꯗꯣꯛꯄ ꯇꯥꯗꯕꯗꯨꯗ ꯏꯃꯨꯡꯒ ꯆꯪꯂꯛꯂꯕꯗꯤ ꯃꯍꯥꯛ ꯃꯥꯅ ꯇꯧꯔꯤꯕ ꯊꯕꯛ ꯑꯗꯨ ꯃꯤꯅ ꯎꯈ꯭ꯔꯕꯗꯤ ꯑꯋꯥꯐꯝꯗ ꯇꯥꯒꯗꯧꯔꯤꯕꯅꯤ ꯃꯍꯥꯛ ꯊꯋꯥꯏ ꯃꯥꯡꯒꯗꯧꯔꯤꯕꯅꯤ ꯃꯁꯤꯗꯒꯤ ꯀꯝꯗꯧꯁꯤꯒꯦ ꯍꯥꯏꯗꯨꯅ ꯑꯁꯨꯝ ꯈꯜꯂꯛꯄꯗ ꯅꯣꯡꯗ꯭ꯔꯦꯟꯅ ꯀꯅꯥꯒꯨꯝꯕ ꯊꯋꯥꯏ ꯃꯤꯔꯦꯜ ꯑꯃꯗꯒꯤ ꯃꯄꯥꯡꯒꯜ ꯆꯤꯡꯊꯣꯛꯂꯕꯗꯤ ꯃꯍꯥꯛꯀꯤ ꯊꯋꯥꯏ ꯃꯤꯔꯦꯜ ꯑꯁꯦ ꯃꯄꯥꯡꯒꯜ ꯀꯟꯈꯠꯂꯛꯂꯒꯅꯤ ꯑꯗꯨꯝꯅ ꯇꯧꯕ ꯇꯥꯔꯒꯗꯤ ꯃꯍꯥꯛ ꯍꯛꯆꯥꯡ ꯑꯁꯤꯗ ꯆꯪꯕ ꯁꯣꯏꯗꯅ ꯉꯝꯂꯒꯅꯤ ꯍꯥꯏꯕ ꯈꯪꯂꯛꯄꯗꯒꯤ ꯅꯣꯡꯗ꯭ꯔꯦꯟ ꯃꯍꯥꯛ ꯒꯣꯄꯥꯜꯒꯤ ꯃꯌꯨꯝꯗ ꯂꯥꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯒꯣꯄꯥꯜ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯇꯨꯝꯗꯨꯅ ꯂꯩꯔꯤꯉꯩ ꯃꯇꯝꯅꯤ ꯃꯇꯝ ꯑꯗꯨꯗ ꯅꯣꯡꯗ꯭ꯔꯦꯟꯅ ꯒꯣꯄꯥꯜꯕꯨ ꯁꯨꯃꯥꯡꯗꯒꯤ ꯀꯧꯔꯛꯂꯤ ꯒꯣꯄꯥꯜ ꯀꯔꯤꯅꯣꯅꯦ ꯑꯣꯖꯥ ꯑꯃꯥꯏꯕꯁꯤꯅ ꯅꯣꯡꯉꯥꯜꯂꯝꯗꯥꯏ ꯑꯁꯤꯗ ꯂꯥꯛꯂꯤꯕꯁꯤꯕꯣ ꯊꯣꯛꯂꯒ ꯑꯃꯨꯛꯇꯕꯨ ꯌꯦꯡꯂꯨꯈꯤꯒꯦ ꯑꯁꯨꯝꯅ ꯊꯣꯛꯂꯛꯄꯗ ꯅꯣꯡꯗ꯭ꯔꯦꯟ ꯁꯨꯃꯥꯡꯗ ꯂꯦꯞꯂꯒ ꯂꯩꯔꯝꯃꯤ ꯑꯣꯖꯥ ꯀꯔꯤ ꯇꯧꯕ ꯌꯥꯎꯔꯕꯒꯦ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯅꯣꯡꯗ꯭ꯔꯦꯟ ꯀꯔꯤꯁꯨ ꯍꯥꯏꯔꯝꯗꯅ ꯒꯣꯄꯥꯜꯒꯤ ꯊꯕꯥꯛ ꯑꯗꯨꯗ ꯃꯈꯨꯠꯅ ꯅꯝꯃꯤ ꯃꯇꯝ ꯑꯗꯨꯗ ꯒꯣꯄꯥꯜꯗꯣ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯔꯤ ꯑꯗꯨꯒ ꯃꯈꯨꯠ ꯑꯗꯣ ꯀꯟꯊꯣꯛꯅꯕꯒꯤꯗꯃꯛꯁꯨ ꯇꯧꯔꯤ ꯑꯗꯨꯕꯨ ꯉꯝꯂꯝꯗꯦ ꯃꯍꯥꯛꯀꯤ ꯃꯁꯥ ꯑꯗꯣ ꯖꯔ ꯖꯔ ꯁꯣꯟꯊꯔꯛꯇꯨꯅ ꯁꯨꯃꯥꯡ ꯑꯗꯨꯗ ꯂꯣꯡꯈꯥꯛ ꯂꯣꯡꯅ ꯃꯃꯤꯠ ꯑꯗꯣ ꯇꯤꯡꯉꯛ ꯇꯤꯡꯉꯛ ꯌꯦꯡꯗꯨꯅ ꯂꯩꯍꯧꯔꯤ ꯅꯣꯡꯗ꯭ꯔꯦꯟ ꯈꯨꯗꯛꯇ ꯅꯣꯡꯄꯣꯛ ꯃꯥꯏꯀꯩ ꯌꯦꯡꯂꯝꯂꯒ ꯃꯍꯥꯛꯀꯤ ꯇꯨꯝꯐꯝ ꯀꯥ ꯑꯗꯣꯝꯗ ꯆꯦꯜꯂꯛꯈꯤ ꯑꯗꯨꯕꯨ ꯂꯥꯏꯕꯛ ꯊꯤꯕꯗꯤ ꯃꯍꯥꯛꯅ ꯃꯐꯝ ꯑꯗꯨ ꯌꯧꯁꯤꯜꯂꯛꯄꯗꯗꯤ ꯃꯍꯥꯛꯀꯤ ꯌꯨꯝꯒꯤ ꯃꯤꯁꯤꯡꯅ ꯅꯣꯡꯗ꯭ꯔꯦꯟꯒꯤ ꯀꯥ ꯑꯗꯨ ꯐꯛꯀꯥꯏꯗꯨꯅ ꯆꯪꯗꯨꯅ ꯂꯩꯔꯝꯂꯤ ꯅꯣꯡꯗ꯭ꯔꯦꯟ ꯃꯍꯥꯛ ꯆꯪꯁꯤꯟꯕꯁꯨ ꯉꯝꯗ ꯍꯟꯗꯣꯛꯈꯤꯕꯁꯨ ꯉꯝꯗ ꯂꯦꯞꯇꯨꯅ ꯂꯩꯔꯝꯈꯤ ꯅꯣꯡꯗ꯭ꯔꯦꯟꯒꯤ ꯃꯆꯥ ꯃꯁꯨꯁꯤꯡꯅ ꯅꯣꯡꯗ꯭ꯔꯦꯟꯅ ꯇꯧꯔꯝꯂꯤꯕ ꯃꯑꯣꯡ ꯑꯗꯨ ꯎꯕꯗ ꯑꯣꯊꯣꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯔꯤ ꯃꯐꯤ ꯌꯥꯎꯗ꯭ꯔꯕ ꯅꯣꯡꯗ꯭ꯔꯦꯟ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯥꯅ ꯃꯐꯤ ꯁꯦꯠꯆꯤꯟꯈ꯭ꯔꯦ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯃꯍꯥꯛꯀꯤ ꯃꯤꯍꯨꯟ ꯊꯥꯍꯨꯟ ꯄꯥꯏꯗꯨꯅ ꯌꯦꯡꯕꯗ ꯅꯣꯡꯗ꯭ꯔꯦꯟ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯃꯒꯨꯝꯅ ꯂꯩꯔꯝꯂꯦ ꯍꯥꯏꯕꯁꯤ ꯈꯪꯅꯔꯛꯈꯤ ꯅꯣꯡꯗ꯭ꯔꯦꯟ ꯃꯍꯥꯛꯅ ꯇꯧꯔꯤꯕ ꯊꯕꯛ ꯑꯁꯤꯗ ꯃꯍꯥꯛꯀꯤ ꯊꯋꯥꯏ ꯃꯤꯔꯦꯜꯁꯨ ꯍꯟꯖꯤꯟꯕ ꯉꯝꯗꯅ ꯂꯩꯔꯤ ꯑꯗꯨꯒ ꯒꯣꯄꯥꯜꯒꯤ ꯊꯋꯥꯏ ꯃꯤꯔꯦꯜꯁꯨ ꯃꯍꯥꯛꯅ ꯆꯨꯞꯈ꯭ꯔꯦ ꯃꯁꯤꯗꯒꯤꯗꯤ ꯒꯣꯄꯥꯜꯒꯤ ꯊꯋꯥꯏ ꯃꯤꯔꯦꯜ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯊꯋꯥꯏ ꯃꯤꯔꯦꯜ ꯑꯅꯤ ꯑꯗꯣ ꯃꯈꯣꯏꯒꯤ ꯌꯨꯝꯒꯤ ꯆꯨꯔꯤ ꯃꯈꯥꯗ ꯂꯦꯞꯂꯒ ꯃꯌꯥꯝ ꯇꯧꯔꯤꯕꯁꯤꯡ ꯑꯗꯣ ꯌꯦꯡꯈꯤ ꯃꯇꯝ ꯑꯗꯨꯗ ꯒꯣꯄꯥꯜꯅ ꯅꯣꯡꯗ꯭ꯔꯦꯟꯗ ꯌꯥꯝꯅ ꯁꯥꯎꯅ ꯌꯦꯡꯂꯛꯂꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯒꯣꯄꯥꯜ ꯃꯍꯥꯛꯁꯨ ꯃꯍꯥꯛꯀꯤ ꯍꯛꯆꯥꯡ ꯑꯗꯨꯗ ꯍꯟꯖꯤꯟꯕ ꯅꯪꯅꯕꯒꯤꯗꯃꯛꯇ ꯆꯦꯜꯂꯛꯂꯤ ꯑꯗꯨꯕꯨ ꯎꯄꯥꯏ ꯂꯩꯔꯝꯗꯦ ꯒꯣꯄꯥꯜꯒꯤ ꯅꯨꯄꯤꯅ ꯃꯍꯥꯛꯄꯨ ꯍꯟꯖꯤꯟꯃꯜꯂꯛꯇꯦ ꯍꯥꯏꯗꯨꯅ ꯊꯣꯛꯂꯛꯄꯗ ꯒꯣꯄꯥꯜꯒꯤ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯍꯛꯆꯥꯡ ꯑꯃꯒꯨꯝ ꯂꯩꯔꯝꯕꯗꯨꯗ ꯀꯣꯏꯂꯥꯎ ꯂꯥꯎꯗꯨꯅ ꯀꯞꯄꯗꯒꯤ ꯂꯩꯀꯥꯏ ꯃꯤ ꯌꯦꯡꯁꯤꯜꯂꯛꯇꯨꯅ ꯌꯦꯡꯕꯗ ꯒꯣꯄꯥꯜ ꯁꯤꯗꯨꯅ ꯂꯩꯔꯝꯂꯦ ꯍꯥꯏꯕꯁꯤ ꯈꯪꯗꯔꯛꯈꯤ ꯃꯇꯧ ꯑꯁꯨꯝꯅ ꯃꯤꯒꯤ ꯐꯠꯇꯅꯕ ꯇꯧꯔꯨꯕ ꯅꯣꯡꯗ꯭ꯔꯦꯟ ꯑꯃꯗꯤ ꯒꯣꯄꯥꯜ ꯃꯈꯣꯏꯒꯤ ꯊꯋꯥꯏ ꯃꯤꯔꯦꯜ ꯍꯟꯖꯤꯟꯕ ꯉꯝꯗꯅ ꯃꯈꯣꯏ ꯁꯤꯕ ꯍꯥꯏꯕꯗꯣ ꯑꯣꯏꯕ ꯇꯥꯈꯤ ꯃꯇꯧ ꯑꯁꯨꯝꯅ ꯃꯊꯪꯒꯤ ꯑꯌꯨꯛ ꯑꯣꯏꯔꯛꯂꯤ ꯂꯣꯌꯥꯂꯥꯛꯄ ꯑꯃꯥꯏꯕ ꯊꯥꯕꯜ ꯑꯃꯗꯤ ꯂꯩꯅꯥꯗ ꯆꯠꯂꯒꯦ ꯍꯥꯏꯔꯝꯂꯤ ꯃꯈꯣꯏꯅ ꯂꯥꯏ ꯈꯣꯏꯔꯝꯗꯨꯅ ꯉꯁꯤꯗꯒꯤ ꯑꯃꯨꯛ ꯍꯟꯅ ꯌꯨꯝ ꯑꯁꯤꯗ
ꯀꯅꯥꯒꯨꯝꯕ ꯑꯃꯠꯇꯅ ꯂꯥꯏ ꯇꯥꯏꯅꯕ ꯉꯝꯗꯅꯕꯒꯤꯗꯃꯛꯇ ꯂꯣꯌꯥꯂꯥꯛꯄꯅ ꯇꯧꯕꯤꯔꯝꯂꯤ ꯑꯗꯨꯒ ꯂꯣꯌꯥꯂꯥꯛꯄꯗꯤ ꯑꯗꯨꯃꯛ ꯆꯠꯈ꯭ꯔꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯊꯥꯕꯜ ꯑꯃꯗꯤ ꯂꯩꯅꯥꯅ ꯌꯨꯝ ꯑꯗꯨꯒꯤ ꯆꯈꯥꯏꯔꯤꯕ ꯑꯃꯗꯤ ꯂꯣꯌꯥꯂꯥꯛꯄꯅ ꯂꯩꯔꯝꯕ ꯃꯐꯝ ꯑꯗꯨꯕꯨ ꯁꯤꯠ ꯁꯦꯡꯂꯤꯉꯩ ꯏꯈꯪ ꯈꯪꯍꯧꯗꯅ ꯑꯌꯨꯛꯀꯤ ꯄꯨꯡ 6 ꯇꯥꯔꯛꯄ ꯑꯗꯨꯋꯥꯏꯗ ꯅꯣꯡꯗ꯭ꯔꯦꯟ ꯑꯃꯗꯤ ꯒꯣꯄꯥꯜ ꯁꯤꯔꯝꯂꯦ ꯍꯥꯏꯗꯨꯅ ꯄꯥꯎ ꯇꯥꯅꯔꯛꯈꯤ꯫ ꯂꯣꯌꯥꯂꯥꯛꯄꯅ ꯆꯠꯈ꯭ꯔꯤꯕꯗꯨꯅ ꯅꯣꯡꯉꯥꯜꯂꯝꯗꯥꯏ ꯄꯨꯡ 5 ꯈꯔ ꯍꯦꯜꯂꯛꯄ ꯑꯗꯨꯋꯥꯏꯗꯅꯤ꯫ ꯑꯗꯨꯁꯨ ꯅꯣꯡꯗ꯭ꯔꯦꯟꯅ ꯊꯥꯕꯜ ꯑꯃꯗꯤ ꯂꯩꯅꯥꯗ ꯉꯥꯐꯨꯝ ꯇꯧꯔꯛꯄ ꯑꯃꯝ ꯑꯉꯥꯟ ꯊꯤꯅꯔꯛꯄ ꯃꯇꯝ ꯑꯁꯤꯗ ꯂꯥꯏ ꯄꯨꯝꯅꯃꯛ ꯃꯥꯒꯤ ꯃꯀꯣꯟꯗ ꯍꯟꯅꯈꯤꯗꯧꯔꯤꯕꯅꯤ꯫ ꯑꯗꯨꯅ ꯃꯥꯒꯤ ꯃꯐꯝꯗ ꯍꯟꯖꯤꯟꯅꯈ꯭ꯔꯤꯉꯩ ꯃꯇꯝ ꯑꯁꯤꯗ ꯅꯈꯣꯏꯒꯤ ꯌꯨꯝꯗ ꯌꯦꯠꯂꯝꯂꯤꯕ ꯇꯤꯟꯃꯨ ꯂꯥꯏꯃꯨꯁꯤꯡ ꯑꯗꯨꯁꯨ ꯍꯟꯅꯈꯤꯅꯕꯒꯤꯗꯃꯛꯇ ꯕꯤꯔꯥꯏ ꯄꯤꯒꯗꯕꯅꯤ ꯍꯥꯏꯗꯨꯅ ꯂꯥꯏ ꯇꯩꯅꯗꯨꯅ ꯑꯃꯝ ꯑꯉꯥꯟ ꯊꯤꯅꯔꯛꯄ ꯂꯥꯏ ꯇꯤꯟꯒꯤ ꯃꯇꯝ ꯂꯣꯏꯁꯤꯜꯂꯛꯄ ꯃꯇꯝ ꯑꯗꯨꯗ ꯂꯥꯏ ꯇꯩꯅꯈ꯭ꯔꯤꯕꯅꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯂꯣꯌꯥꯂꯥꯛꯄ ꯃꯍꯥꯛꯀꯤ ꯃꯣꯡꯕ ꯃꯔꯥꯟꯖꯥꯏꯗ ꯍꯟꯈ꯭ꯔꯦ꯫ ꯃꯇꯧ ꯑꯁꯨꯝꯅ ꯅꯣꯡꯗ꯭ꯔꯦꯟ ꯑꯃꯗꯤ ꯒꯣꯄꯥꯜ ꯂꯩꯈꯤꯗꯕꯒꯤ ꯄꯥꯎ ꯑꯁꯤ ꯂꯩꯀꯥꯏ ꯄꯨꯝꯅꯃꯛ ꯇꯥꯔꯤ꯫ ꯊꯥꯕꯜ ꯑꯃꯗꯤ ꯂꯩꯅꯥꯁꯨ ꯇꯥꯈꯤ꯫ ꯃꯇꯧ ꯑꯁꯨꯝꯅ ꯃꯤꯒꯤ ꯃꯥꯡꯅꯅꯕ ꯁꯤꯟꯕ ꯐꯠꯇꯅꯕ ꯇꯧꯔꯨꯕ ꯑꯃꯥꯏꯕ ꯅꯣꯡꯗ꯭ꯔꯦꯟ ꯑꯃꯗꯤ ꯃꯅꯥꯎ ꯅꯨꯄꯥꯕꯨ ꯃꯥꯡꯅꯅꯕ ꯁꯤꯜꯂꯤꯕ ꯒꯣꯄꯥꯜ ꯃꯈꯣꯏ ꯑꯔꯦꯝꯕꯗ ꯃꯄꯨꯟꯁꯤ ꯃꯥꯡꯈꯤ꯫ ꯑꯗꯨꯒ ꯃꯤꯉꯣꯟꯗ ꯀꯥꯏꯖꯗꯕ ꯊꯥꯕꯜ ꯑꯃꯗꯤ ꯂꯩꯅꯥ ꯇꯦꯛꯇ ꯀꯥꯏꯗꯅ ꯄꯨꯟꯁꯤ ꯅꯨꯡꯁꯥꯡꯅ ꯅꯨꯡꯉꯥꯏ ꯃꯔꯥꯡ ꯀꯥꯏꯅ ꯄꯥꯟꯈꯤ꯫ ꯋꯥꯔꯤ ꯑꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯤ꯫ ꯃꯌꯥꯝꯕꯨ ꯑꯔꯣꯏꯕꯗ ꯑꯃꯨꯛꯀ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ꯫